Image TV yemgir singbu tungkumanarna khurumjari loinana ngasigi maru pau pijari 100 bedded ki kaksing multi speciality hospital loina onthokuna hospital authority da ngasi khusinakre Indian Psychiatric Society ki kungamari suba annual conference hodokre Crisis of demographic influx and its impact on indigenous people haina mingthonba larik phongbagi thoram pangthokre loinana sakolakpagi matungina horokleba mairoi singasigi marakta asetpa mari thamduna afaba mairoi kya puthokpa ngamlagani haina education as ki director na phongdokre hojik mapung pau lobidasi Haukiba sahi kharagi mamangda COVID-19 gi matamda rajya sigi oina COVID hospital ani sabi manungda Kakching jila gi oina community health center Kakching gi complex da sakiba COVID hospital Manipur Mukhyamantri N Biren na online khutang sangaduna miyam da sinakabra matungda COVID-19 gi phibam tamna phagarakpadagi sinadana raibadagi Manipur lenga katanaduna building construction khara semdok semjin tor matungda 100 bedded ki Kakching multi speciality hospital on Toktona hospital authority da sinabagi thoram ama CSC Kakching da gasi pangthokre thormadu da Kakching Vidhan Sabha Kendra gi MLA M Rameshwar district mission officer gi thausu puriba chief medical officer Kakching TH Rajan social worker P Somanendra SS Samjai M Samu Wildly Listener Singba Music Akhan Thungsing Waina Sau Yake thormdu da MLA M Rameshwar na haikibada COVID-19 ki matamda COVID khaktagi obe hospital oina sakibadagi matam kuina sinada thamba haibasri miyagi mangjaba oibana miyagi mihut amma oina lamdam asigi ana layengi lamda mangjil thananaba Kakching multi speciality hospital oina onthokpani haiki Laumi sigi pitok from thokpa compensation gi senpham pitok tabagi gi akan bak phongjang sangsiling gani hai ki wafam ngarang pham ki ba cabinet ki miphamna senpham sing pitok lagani haiba ayaba pirak labadagi mas pirak pana kokomi farmers wing gi khongjang matam kharagi oina handok le haina kokomi farmers wing gi convener konthojam thoiba maitei na phongdokre ngasai lampenda leba united committee Manipur UCM ki office ta pangthokeba pawi singa unabagi mifam amada wafam asi phondokloduna thoibana hai haukiba sahi gi me ahum dagi hauduna koki militant singna satrakliba lan asina laibak asigi semilon amadi nongmada sangdaba yadraba sinjak puthongna ba honabada maru oiba thodang loba lawmi singda ahenba miyeng sangbidana leiri ngasi phawda lawmi singi yaipa thorangi kaithrakpa senpham matam chana pibidaba matam gi oiba maru marang Mari Lainaba Singna Pitoktana Laikiba Loinana Angan Pau Tabagi Matang the Su Tabak Amata Paikat Nabagi Mami Uraktaba Amadi Tubewell Hutbagi Pukri Tawagi Masonry Lowagi Fun Tadokna Lady Masina Maram Oiduna Laibak Asigi Senilonda Achoba Sotava Amadi Mipal Tangbagi Pum Amada Lak Libani Legak Madi Mari Lainaba Agricultural Losana Sataduna Lakiba Makoyi Tong a Sipen the Dagi Kokomi Farmers Wing na Lowi Miami Mihut Sinduna Lengakta Akanma Akak Nabamatam February Tara Powada Pitopam Tokpa Sing Pinaba Matam Takibadu Lengakna Taduna Lomi Singi Compensation Piragani Haina Cabinet Ayaba Pirak Padagi CFW na Saksingani Taramba Kongjang Adu Matam Karagi Waina Handok Le Haina So Pondoke Lengak sina lomi si munam sa danya wakpa kuma mukti yenga kanda compensation ki PW wakpa lomi si mu samna nam sa danya lakpa jib namaram wara kanda hukumi farmer wing na lengak sigi amadi bari le na department sing ne tawli thong sing de pian da na koi khongjang ama mai ek sing lomi sigi khongjang ama pola ma law ra se da koi sen sa da na lejawani adubu Howjik Lamdam Masida Tokliba Irang Asida Kanaguma individual Karana Irang Topaya Tabak Sinbiganu Haina
Forum for Restoration of Peace ki convener Asang Kasana Pongdokre Wafamasi ngasi ayuk Kamlup amagi miyoi kharana Nangapal Bazar da port yonba lakpa matamda kanagumba individual kharana port yonba yaroi haibagi wahauda thoning da ba thodok adu thokibagi matangda city police na nakal animaki miyoi singi yasinaba purakpagi matangda mahangna phonokibani Asangna hai Manipur da irang thokhaloi haiba tarbadi yelhongwi purup sing punna wakhal Pataminaba Matautai, Ipal Manung Asi, Community Punatava, Mapam Amani Aduna, Ekoi Masel, Amatoina, Nuxis Chanana, Leminaba Tangai Fade, Lonana, Law and Order Pyra, Force Singna, Makoi Matau Tozasanu, Tampaki Mapam Karada, Mui Karana Lambida, Asset O Singda, Sek, the one Sing Bakaya, Sataba, Asinam, Irang Hena, Torok Payabagi, Pibam Amadalakli, Masigi Torok, Aduda, Warasinama Porokpa. Gimatang da Tampaki Ima Sing Amadi CSO Singna Laktuna Waro Sinama Puroknaba Wailam Liba Asisu Tagatpa Fondo Lay Amadi Masigumba Todok Asi Toktanaba Ikoi Puna Honamanisi Haiki Lakpiraga, Mating Pajana Pangbi, accused persons in the zoo Pajana, Watian Topi, Pajana JB, Adukumba Mayam Topi Basida, Akoi Adum, Akoi, Penja Bible Labatare, Aduna, Masaki, Tokiba Todokse, Matumano, the Topoyara Roy, Habase, Akoina, Yanabama, Purak Padegi, Masisi solution, Ama Purak Jabani, Aduna. Amok hana repeat obadi hojik tongan bo pau asikumba taning da ba pam da ba gun point gi threat toba demand toba adu ataba lambi da khanglaga poche yengba khopa check toba mayam se akhoi gi law and order le government haibal le police haibal le makhoi gi mathom makhoi na tawjasunu civil oiba Indian Psychiatric Society Manipur State Branch Sinuna Pampata Leba Jawaharlal Nehru Institute of Medical Sciences Janimski Auditorium da Conflict and Resilience Haiba Hiram da Indian Psychiatric Society ki Kungamari Suba Annual Conference Manip Psychon 2023 ki Hodokpagi Thorum Pangthokre Thorum Aduda Jain Institute of Medical Sciences ki Director Professor L. Deven, Indian Psychiatric Society Manipur State Branch ki President Professor K. Santivala Devi, Janimski Medical Superintendent Professor K. S. Lokeshwar Rims Amadi Janimski Psychiatry Department ki Hanagi Head of Department Professor S. Gyaneshwar Sharma Amadi Indian Psychiatric Society is John Gi President Professor R. K. Leninath Singba Myo Singna Sarugyaki. Tharmaduga Mari Lenina Professor L. Devena Phono Kivada Conference asi Mamang Sahi December Thada Pangthok Kadabani Adubu Kudong Saba Kurdagi Pangthokpa Department ki Maki the Gingam Kidamani Yarima Maki Asumba awareness ki Thoramasi Matamsana Pangthok Naba Hona Minasi Lonina Nasigi Kanariba Hiram Asi Lamdam Asigi Hozik Oiriba Pium Asiga Adukimatic Sanai Conflict Nataga issue Ama Tengatana Punsida Mai Park Pagi Lambida Sanction Bangamloy, Mui Bamaki Punsida, Asigumba Kaya Asi, Tengatrabadi, Sakut Pada, Tintaba Haibadu Oigani, Asigumba Kaya, Asibu, Matamgi, Matung Inna, Satpa Tangai Fadi Hainasu, Mahana, Pondoki. Putting part of you, see, have a walk with Tamjaraga, the Kandaria Tamizaga, Luna, Shubumba. This kind of workshop, see, timely should be you, whatever, any difficulty, any problem, any issues faced by Indian Psychiatric Society, Manipur State Branch na, ingunda tapirapa, ingunda tambirapa, porkudima, I support Tozavini, kuigi masi, kuigi amai papa conference mo review haina mayam from the Tanzania. Manipur State AIDS Control Society Max Amadi the Overcomers Sinduna Ngasi Impal West ki Lilong Sajing Maitei Lamkhai the Leba New Dawn Drug De-Addiction Cum Rehabilitation Center the Leba Inmet Singbu HIV Viral Hepatitis TB Amadi Spillis Screening Tawaga Loinana Hiram Sing Asigi Matanga awareness Pangthokre Pangthokibatrongi Matanga Wangaladuna the Overcomers ki Joint Secretary Gogan Wahangbam na High Centers de Labor Mui Singbu Screening Tauduna HIV Viral Hepatitis TB Amadi Syphilis ki Pibam Kangduk Naba Pandam da Ngasi Thoramasi Pangtok Pani Ngasi Screening Asi na inmate Singda Sauna Kanaba Pirigani Screening Astida Karigumba Reactive Oiragana Mathau Taba Tabak Sing Taubaga Loinana Center the Labor
दा लायेंग पथापसिंग चथगनी लोइनना रिएक्टिव ओइद्रगना मखाटाना संगलक्तनबा हिदा कापथोकनी स्टेट असिदा हौजिक थोकलिबा चरांगनबा असिगी मरक्ता हौरक्लिबा नहासिंग बु मसामौ फनत लहेनबा मथौ ताई येंगनबा सिंगना कुसिलक्लबा मतम असिदा अखोई हक्सांग फन लैसी हाइकिबो लोइनना मणिपुर स्टेट एड्स कंट्रोल सोसाइटी बुसु थागतपा फोंदोखि चरिबा मरोइबा अखोगी पांदमदि करिनो हायकांदा अखोगी ब्रदर्सिंग मैम मफम सिलेबिंग जे अखोइना टेस्ट तोंग मतमदा अखोगी रिएक्टिव ओइरमे मखा ताब अखोई ट्रीटमेंट मदु हिदाक चाथोंनबा टेस्ट तौथोगा हिदाक चाथोंनबा खोनबा अखोई मखा zum course phajana sungna sabaje khudong sabaje khoi mafam se laingai da sahubajina phayena khoina khanjaraga tawjabani aduga reactive oiramdre amuk laktana ba oiraktana ba adugi khongthang ju lokhan migi damukta khudong sabada phangmina se na ngasi program je khoi punna simina bagi khudong sabada longina bani lamdam asidagi drug lalonba sing maru phangna muthatlasi naha ori baisa sing kalhorasi drug ki mayakta sangsiliba isa sing damakta mamai khoina sawat Ministry Highway Pandamda, Mera Paibi Singanang, Numidang, Kongjomda, Mera Rally Sat Craig, Kongjom Mera Paibi Loop the Senduna, Satkiva Mera Rally Ado, Singtam Amadi, Kongjom Gagi, Kuntaina from Lampaktagi, Horaga National Highway 102, Tarbamatung, Kongjom Bazar Power, Salabamatung, Lambigi, Nageta Leptuna Kolaukia, Lauki, Kongjom Mera Paibi Look Secretary Mutum, Nirmalana Haikibada, Tungi Miro, Kanaba, Manipuragi. Drug maru phangna muthalasi drug ki mapu kanano haiba masak khangnasi kuki narco terrorist singna maitei phurupu hanaba sahi kayagi mamang dagi thorang tarukliba se ekoi punna khangminasi manipur asida leiba isaisu kaya amanasu manipur asidagi drug maru phangna muthatnaba lorukliba thodang asing asibu asumba khongthang amani isa singna drug mayokta lorokpa thabak thoram singdasu mama oibi singna saunu mateng pangani haiki terrorist-singna maitai phurupu hanabgidamak atamnana chahi kayadagi thorang tawdana laaba asigumba se akhoi khangminasi haidana madu khangnabagidamak akhoi ngasigi mama singna madugi mayokta jak lalonba singi mayokta aduga kukina ko terrorist-singna gi mayokta ni akhoi ngasi changchat chatliba mairagi rally ase aduna akhoi masi akhoi lepa leitana changsin gigani hek makhoi maru phangna muthatji phawba akhoi gi khongjang aduga तारक खुदिंग मक्ता एकोई अमक्ता वेना पुन्ना लेमिना गनी हौखिबा सही की मे अहुम दगी हौदुना मणिपुर थोकलिबा इरांग असिदा था तरा सुपना चथरकलिबा असिदा मणिपुर की सक्तम कायबा यारो हाइदुना थोरकलिबा लमदम असिगी थौना फरबा अथौबसिंग मैतै नोंसा सिंगिदमक थौना पांगल हापतुना मचे मसल कया लैरी हाइबा उट्टुना मैतै इमागी ममोलोई सिंग हाइबा लुप असि सेमकिबनि हाइना मैतै इमागी ममोलोई सिंगी President Thoksom Amitabhna Phongdokre ngasi Manipur Press Club ta pangthokhiba pawgi mifam amada wafam asi phongdokna Amitabhna hai Manipur thokliba lan asibu thengnaba chingkhong singya satuna lan thengnaba mioi khaktana lan asi thengnaba natte makhui mateng pangnaba honariba mioi khudingmaksu lan asi thengnaba da saruk yaribani loinana lan thengnaba honaba matamda leiriba awat apa kaya asi lehendana mai pakna yengnaba singbu maithiba piduna Imaleba ki ningtam phiral kasin koya sinba thungna pahenna ba hona lup asina achobu thodang logani khulai khutta khulai paiduna lanpham da leiba khaktana lan minate lanbung da satuna thengna bang ngamdrabasu makhoi singbu thona lingjeng happy ba sanaba amadi atei atopa pochai kaya supply toriba lamdam asigi masal masi singsu lanmi amani haina phongdokki ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯞ ꯑꯁꯤ ꯂꯤꯡꯈꯠꯆꯕꯅꯤ ꯃꯃꯥꯡꯗ ꯁꯣꯛꯅꯈꯤꯕ 1904 ꯑꯃꯗꯤ 1931ꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯅꯨꯄꯤ ꯂꯥꯟꯒꯤ ꯏꯔꯦꯝꯈꯥꯛꯁꯤꯡ ꯉꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯒꯤ ꯁꯤꯡꯒꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯒꯤ ꯏꯗꯣ ꯉꯁꯤꯗꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯣꯛꯆꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤꯅ ꯑꯦꯅꯤ ꯆꯤꯡꯗ ꯇꯝꯗ ꯉꯁꯤ ꯉꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯅ ꯄꯣꯠꯂꯝ ꯄꯤꯕ ꯆꯠꯄ ꯈꯣꯠꯄ Indigenous Peoples Forum Manipur IPFM Sinduna ngasi North AOC da leba Hotel Imphalda Crisis of Demographic Influx and its impact on indigenous people haiba larik ama hawai matungina phongkhre larik phongbi thoram aduda retired IS RK Nimai Indigenous Peoples Forum Manipur ki President Asang Kasar
Mao Union की एडवाइजर के सनी अलेक्जेंडर इम्फाल नगा फोरम की कन्वेनर एम्बिशन अंत IPFM की को कन्वेनर इस्लाम मकक्सा सरुक याकी थोरम अदुगा मरी लेना चीफ गेस्ट की वारोल पेदुना RK निमाइना हाई चाही के आगे ममांगदगी येलो मिसिंगना नुंगाई याइफना लेरम अदु फंगन दबत नतना नारोन सक्सिलकपा कुकी नार्को टेररिस्ट सिंगना लंदारकपदगी कांग खोंग चाइबनी मैतै सिंग हंदकी मतांग सिदा ममित ममाई खरदी पांगले सोनरेबा लान से मैतै फुरुप खक्तगा नत्ते हाइबसे मियामना खंगफम थोई लान असिना मणिपुर लैबा कम्युनिटी खुदिंगमक्ता सोकलिबनी अखोय मसेल नोंगनै कामनबा फुबा सैनबना लान असिगी वारसिन पुरक्पा ngamloi nakal ani gi merakta wari sanaraba matungda irang asi loisinba ngamgani haina mahana phondoki ikuti paiti amu nage sabi gi ram tawre ada ko lari ba 2003 gi mai ga uki in kamu siga tawre base this is a aspiration mayam si fulfill tawba ngamaktabadagi lakura natragana manungi underlying meaning ama leiba ayosi khanpum three Monsangnaga Baptist Churches Association MNBCA gi pre-centenary celebration ngasi Sandel gi Koribung village leiba MNBCA mission center da God's faithfulness haiba team da pangtokre Tramadu MNBCA gi former president NG Gilbert na finance secretary hodoki ngasi thoramdu da thoramdu pangthok kibab thoramdu da Monsang OT translator Reverend TS Roxon Amadi Monsang Theological Association ki president Dr. NG Mollering na religious amadi cultural gatherings asigi moderator sing oiki thoramgi manungsana gospel group song competition choreography men's competition singba kaya su pangthoki spiritually aduga physically khona tawba yaba pomnamang se koi chahi amasi jubilee year hena koi declaration jo lauthokre aduna Leviticus ki chapter 25 to paraga koi member mayam na 2025 centenary yaudi phoba koi thawang tawba yana na bagi damak tanga si se sumana pangthokre aduni short thagali mayam hi am thagali thank you All Manipur United Clubs Organization amuko gi miyeng makhada ngasi Imphal East District United Clubs Organization gi saruk ama oirba Youth Guidance Club Kongba Khetri Lekai amadi South Eastern United Clubs Organization siuko ga punna sinduna anti-rabies vaccination program ama YGC gi complex ta District Veterinary Office Imphal East Porompat ka loina na pangthokre haiba anti-rabies vaccination program asida hui humpu hodong tara punna humudra vaccine kapthokhi Vaccination program aduda District Veterinary Officer Dr. Deepa Devi Thangjam L. Basinta AEO Porompat O Telheba Mitei VFA Takhel Veterinary Hospital All Manipur United Clubs Organization Amukogi President Nando Luang Secretary Publicity Laisram Krishna Chandra Loinana Imphal East District United Clubs Organization Gi President T. Diswa Ice Khoi Secretary Finance IEDUCO gi amadi thomi kaya su saruk yaki pangthok liba thoram ase amko gi foundation day ga mari leina pangthok pani maikai asom da leiba yum da yokpa sa san sing narkpa leina dagi matam sana kalhuba haiba asisu tawdaba yadaba yamna maru oiba amani haina lawjaraga pangthok sabani lonena makhata na asigumba vaccination gi program asi sathagi gani haina Imphal East District United Clubs Organization gi president T Diswana Phodoki Lifeline oiriba lambi singda gari thauduna lamdam asigi praja sing hingbagi lambida achouba thaudang loriba driver amadi conductor singda first aid training piba amadi health checkup tawi program ama Department of Transport ki sponsorship makhada Indian Red Cross Society IRCS Imphal East District branch na sindurangasi MG Avenue da leiba IRCS Manipur State branch ki office ta pangthokre tham aduga mari leinana IRCS Manipur State branch ki chairman Narendra Ningomana hai Lifeline singda gari thoriba driver amadi conductor singna pusillaklaga aikoi hinglibani awang biyum amadi pura dalan
दा लेरिबसिंग असिसु ट्रकसिंग दा पुसिलक्त्रगदि सानब फंगलमलोय युमसु वांगलमलोय मरमदि पोलमसिंग असि एरोप्लेन गी लंबिदा कया यामना पुसिलक्पा ngamgdage asigumba achou thodang loriba driver sing amadi conductor sing na awana tarpa amadi khudong thiba ngayok narakpa matamda kari mateng pangdage haibasi yamna maru oiba amadi mathau taba amani haiba khanglasu ngasi phawba thabo oina pangthokpa ngamdana leiri asigumba ahobasi mensinba ngamlagani haibagi pandamda IRCS na program asi sinbani ngasi numit asi transport department amadi IRCS ki oinadi achouba mai pakpa amani gari thoribasing asi mit ki mathau yamna tabana maram oiraga ngasi gi health checkup asida mit yauna atopa medicine gi oiba test ki asu tauki haiki ngasi gi health checkup amadi training program aduda driver amadi conductor yankai henbana saruk yakke inakara kullawa aidi awang fura dalan leidabani haina leidabani punumuksina se truck ki driver mayam singa sina pusilaktragadi magi wangi bi yumdu saba ngammo akoina seliba sariba punumuksina saba pangam da selam da suyai maramdi aeroplane gi lambi da kaya yamna pot pusilakung ngambadage aduna hariba driver mayam punumuksina sina lambi da thengnariba awaba kudong thiba lambi gi road accident achingba kudong thigada mayam punumuksina sidaida awa ana tarpa matamda kari kari akoina miyoiba gi dam tamating pangbu yabage habasi yamna maru opa oibadi oiraga madu akoi khangdana bi phabu latran lei ngasigi ni asina akoina pangjagadoriba singtha training asigi matungdagi di akoi sungsoi soidana akoi gi kari haigadage masigi ahoba sima akoi menkhatpaga loinana yamna athuba matamda akoi life kaya save to ngamagani haibasi wakal padna makhada pangthoksabani maramadu ningba kairba thamoi NKT kowa Facebook private group amana ngasi wangutera lupa marupta hangba relief camp singda leiba inmate sing yauna lamdamadu gi miyoi kya yauna lemna layangbagi free medical camp ama Kaksing district ki wangutera lupa marupta pangthokre medical camp aduda gynae pediatric mental amadi dental yauna tongan ba department kaya hangduna punna miyoi sani henbada ana layang chathaki camp aduda wangu laifam se sigi staff singsu saruk yakiba loinana layang ba lakiba singbu lemna hidak langthaksu piki Manipura hojik thokliba irang asina maram oiraga leimu pokpam khunpham apunba sanroi luf lasal gitna konba pham singda sendoi khomba marup tender lawba selhul khomba irang kharan nemdri phawba matam khar lepi ko haina lasal women wing gi member koijam ranjana na phongdokre wafam masinga si United Development Committee leimu pokpam khunpham UDCLK nambol amadi leimu pokpam khunpham apunba Sanroi Luf Lasal na Sinduna UDCLK gi lemu popam kaithel leiba office ta pangthok kiba paw infam amada phongdo kibani mangna makha ta duna hai kibada irang manung asida pot yonduna lalor itik tawduna sel taliba sing pot yonba ngamdri amadi phi saduna sel taliba singna phi saba ngamdaba phi sarga su yonbada mamal yamna taba adubu imung pudaba punaba honabada awab ke mayok nabana maram oiraga matam khardi sendoi khomba selul khomba marup tender lawba lepiu haina sel khomba lapusingda khangan bani haiki pawim pham da UTCLK gi advisor oinam ibo tomba secretary Ashem Nawang Lasal Women Wing chairman Lemu Popam Sorojini member Maibam Sarda Leima Amadi atai thomi saruk yaki khungang sida khogi sele group amadi tender aduga maru mayam amasi tawriba pot asi akhoi matam kharadi sele group khom miba khogi isilinaw singsu matam khadi lepi ba aduga khogi tender tawriba singsu lepi ba aduga marup tawriba singsu lepi ba aduna masigumba posing si lepi ra kanda akhoi khungang sida lairiba imai ben singsin lawriba awaba mayam se kitang kongna ba haidana akhoina khomba lakpiriba mayam dasu akhoina akhoigi side tagi so akhoi haijari Sakholapugi matungina hojik horok liba mahiro sing asagi marakta aset pamari thamduna apaba makhalgi mahiro kya puthokpa ngamlagani haina education aids ki director L Nandakumar na phongdokre wafam asi
yang thangda leiba Kamakhya Pamton College da mamang thagi kunthra dagi Star Education gi makhada school phagathan se mission gi makhada lamdam asida leiba government gi school da leiba oja sing asibu aphaba makhal gi oja ohenduna aphaba mahairoi semnabagi pandam da sathaduna lakpa training program loisinbagi thromda mahana phono khibani Thramadu Education Ace ki Director L. Nandakumar IS na Chief Guest New Glove Education Policy and Partnership ki Vice President Sujata Muthayana President Kamakhya Pamton College ki Principal Dr. Wahangbam Nimai Singh na Guest of Honor amadi tongan ba District Singda Laiba Zonal Education Officer Singsu Thramadu saruk yakiba loinena training program aduda saruk yakiba tongan ba school singdagi training adubu yawba lakhiba oja singda certificate amadi achamba khudol posting piduna ikai khunaba utke thoramduda L. Nandakumar na high education highway mahi tamliba mahiroi singbu ningthina gyan tahanba amma changi masina maram oiraga hojik horokliba mahiroi sing asing marakta khenaba leitanabagi pandamda samagra shiksha gi miyeng makhada Ministry of Education da ayaba serol thaduna kanglaba matungda Star Education gi program asi pangthokpani ayaba pirakhibani haina phondokhi Pagi Directorate Official Singa miscommunication karimta thamba yate ba ko jedio mayam su leibire oja singna aikoida direct lakpa far karaga su any issues any suggestions how to go about it how to improve it jedio singna loina suggestion pipiro atuga kari tawgani haibadu moigi team sida koina hairaga afaba mong da sanjin na ba konasi haiba wafam je tamjaraga ngasi gi detention jarage thank you so much Sadliba sahi lisingni sumna kunmari dagi lisingni sumna kunga trade phawa International Peace and Social Advancement IPSA gi thaupugadap sing amadi pubugi matam loiba sing asi areno sinabagi thoram ama ngarang pangthokre Thawal Wama Tabda Leba Organization Asigi Temporary Office da Pangtokiba Thoramda Charge Lokra Singh Adudi President da Laisam Pratap General Secretary da Sanasam Ranbir Yauri Thau Pugurup Singh Wasak Logi Thoramsu Atu da Pangtok Lagani Aire Sahi Kuntraga Marisuraba Railway Protection Force RPF ki Constable ama Masari Kaprokpa no Maruna Panbagi Lakidre Amadi Sahi Kunmari Suraba Passenger Amana Asopan Nankre Todok Aju Nasi Ayuk Pung Mangaga Minipuarum Tarakpada Sarnata Express na Bihar gi Sapradagi Chhattisgarh gi Durga Chatpagi Raipur Railway Station Yorokra Thokibani Laikhidraba RPF ki Constable Adugi Maming Dinesh Chandra Kawi Rajasthan gi ni Mahakalonena duty tawminaba makhoi ahum ngarang irai numita duty saluraga Raipur halakpada thodok adu thokibagi matam aduda Laikhidraba Dinesh Chandra amadi mahaki mamanaba Ravinder Gujar S2 course ki thomanak lepki train aduna Raipur station da khamna tungda mamanaba Ravinder Gujar kunthra tungda Dinesh na magi rifle packet pada khawdur maru ani kapthokki maru amana Dinesh ki thawak pan ki Atopa Maromana course adugi upper part ki sitta tumdur leiba Danista pan kibini hairi police official lamana phonu kibada Dinesh Chandrana load tarwa mahaki rifle adu lok tawduna thamragi thokibani mahang section dabadagi thawdu thokibani haike Pakistan gi election lauthok Phal Singda political party amtana hojik phawra tasingna majority oiba leitri adubu hojik Jail Ladiba Hanagi Pakistan ki Prime Minister Imran Khan ki party na sit ayambada hojik phawda mai pakli amramda atopa Pakistan ki Hanagi Prime Minister oramba Nawaz Sharif na mahaki party na sauna mai pakli amadi atopa party singna mahaki party da coalition government semba pamli haina phongdokre hojik aroibada maroi paw pijari 100 bedded ki Kaksing multi speciality hospital waina ontoktuna hospital authority dangasi kusina kre Indian Psychiatric Society ki kungamari suba annual conference hodokre Crisis of demographic influx and its impact on indigenous people haina mingthonba larik phongwi thorom pangtokre loinana
चाखोलपगी मतुंगिना हौरकलिबा महैरोइसिंग असेगी मरक्ता असेतपा मरी थमदुना अफबा महैरो क्या पुथोकपा ngamlagani haina एजुकेशन एज की डायरेक्टर ना फोंगनोखरे मसीदी इमेज पाउडम संदोक सब मतंग असि लोइजरे म्यामु अमुखना खुरमजरी।